Real Voice Channel da mayambu tanamna oksinjari. Samudragi khwaidagi luraba mafam Mariana Trench natraga Challenger Deep masigi manungda kari lay. Chawkhatlaba matam amadani ngasi aikhoi ngasigi phawraba baiganik singna makoigi puthokliba machine singi matengna atiyada chattuna natraga machine singbu thagatuna saura jagat ki mafam kaya bu khangnaba unaba laknari makoigi hona jamal gi result oina khara khajikti khangba ngamle haibabu saura jagat ki angakpagi matangda 1% phawba khangba ngamdri hairi mioi bana hona duna khangba ngamgadaba natte masigi angakpasing ase tha thon wichak sing numit planet sing amasung masigi matungda kari amuk leiri mapu mahaktana khangkre masina atiyagi wafam oikhre aikoina leiriba watery planet haina khangnaba prithvi asigi saruk 13 leibakni aduga saruk 13 samudrani aikoigi prithvi se isingi sarukna yamna henbagi wani hairiba samudra sing asigi manungda amuk kari kari angakpa leiri kadaide kari leiri haibasigi matangda atiyada thijin humjin bagi thabak chathabagum kanglup ama samudragi manungda kanna thiba humba hotnari Kanglup amadi prithvi koina chattuna samudragi aluba onduna yengkre Everesta samudra na lubagi changase kilometer mari dagi manga phawbani adubu Prashanta Mahasagar natraga Pacific Ocean gi mafam amar thengnarui madugi arubagi chang 11 km ni masisu khara luptharaga laser gi matengna measure tawraga khanglubani ngasi phawbuda scientist singna samudragi jagat asigi matangda 5% phana khangbangamdri kuidana scientist singna samudragi manungda station ama semkhre madudagi reker ko jahaz kumba ama ising manungda chatlaga samudragi angakpasing khangbagi thijinbagi thabak chathagadauri mioi bana samudra ururaga soidana khalli samudragi manungda kari leiramgani karam tawramgani masi mioi bagi hauna sani samudragi manung ase akang bada leiriba leibak asigumbani leite manade awang anem nai ching leiri luraba lok kayadang samudra manungda leikri khwaidagi hena luraba Mariana Trench asigi manunggi matangda kanna thijilli adubu pung phaba ngamdri masigi area se yamna chawi amasung masida isingi pressure atopa samudragi area dagi saruk taramatoi hena kalli isingi pressure hairaga aikhoina khangadabadi urine tawningbada khangba ngamdaba adu natte aikhoigi kokta isingi chawraba patra ama thangatlaga lum tharakpa adubuni pressure haina khangnaribase samudragi isingi pressure yamna kalli aduga Mariana Trench ke manungda isingi pressure gi changdi amuk kari haigani karigumba pot ama mafam asida thathakrabadi madu machet thokhan gani isingi pressure na maram oiduna aduna mi natraga chumnagi matik chadaba machinna masigi manungda changluba yaba natte masida isingi pressure hairaga khangadabadi kanagumba mioi amagi kokta kilo lising kun thangatlabadi madu pubangamloi mabu chapkhai gani masibu kawi samudra isingi pressure luriba makai pressure heli Mariana Trench ki manungda isingi pressure kayam henna kalamgani kayamna mafam adu mamlamgani amasung madugi manungda karibu laikriba masini ngasigi science na thiriba yamna ngakningai oiribadi Mariana Trench ki aluba ase submarine dagi radar gi matengna measure tawkhibani masigi matungda scientist singna matik chaba machin saduna masigi manung yauna changbagi hotna tuna lakli mapung phadri ngasi su hotnari Pacific Ocean asigi manungda luraba lok kaya leikri masigi manungda khwaidagi luba lok asini Mariana Trench hairibase masigi manungda Mount Everest hathakrabasu phawrakkadaba natte asuk sathina luraba danger oikraba mafam sigi manungda karamba jiba hingliba kari leiriba yengbagi damak ihan hanna 1960 da Don Wells amasung Jack Record makoi aniasi piklaba submarine amagi matengna masigi manungda yaunaba hotnaki adubu maikai mari amambani submarine gi light na uba area do nattana makoina aduk luraba samudragi manungdudasu angakpagi jiba khara urakki madu uraga makoi ki kaya da ngaklaba madugi manungdudasu makhal kaya gi jiba sing chahi kaya dagi hinglakli makoi gi taibang amar raikri makoina urakpadi kharatani adubu makoina thajaki madugi manungda ngamkhai leitana chawba danger oiba jiba kaya soidana leigani tungda Jack
Packardna magi diary ama iramki makoigi submarine dubu dinosaur manba maya tagum sangba jiba makhal amana tanaraki adubu makoi gi nak yoraktringai hanki maduna attack toram labadi mathak ta halakpagi wa leite makoi ani gi record ki matungina maduda leihoba jiba sing dugumna ama phawba makoina atopa mafamda ukhidri khaneningai oiribadi mapui bungona adu pressure kallaba isingi manungdudasu leibagi damak semliba asini adugi matungda makoi anigi submarine gi mingsel su crack oiraki audagi makoi kakhatlaki masigi matungda yamna cheksinba submarine amaga thataki amasung madubu emergency da chingkhatpagi damak yot ki thauri su kisillammi adubu ngaihak matungda vehicle aduna makha yeudringai karigumba pot amana chiktuna yanaduna thamki akanbana chingkhatlaba tungda urui ngasai submarine vehicle aduda amadi yot ki thauri aduda chawraba yagi yakhun sing yoraki thauri dudasu chikthatlaki adubu kari potna no haibadi clear nalamde scientist singna khalli madu soidana dinosaur matamgi crocodile mesosaurus oini natraga juk kaya mangda leramba foot humfu dagisu hena sangba megalodon shark oigani makoina masisu khalli hairiba Megalodon shark ase Mariana Trench ki manungda soidana leiramgani Mariana Trench natraga Challenger Deep ki manungda rahasya hojik su miyoibna khangdri masisu oiba yai masigi manungda chawraba jahaz yot pangamba nga su leiramba yai 2012 ta Hollywood ki afawba director James Cameron submarine amada tawduna Challenger Deep ta kumtharui adubu manungi dunia explore tawramdana halakki manungduda mamliba khutmam kalliba isingi pressure amadi tamthireba jiba singbu kibadagi samudragi manungi malembu miyoibagi shaktina khangba ngambagi wa natte masigi matungda akibagi dunia amani khangdabagi taibang amani samudra manungda thokhiba angakpasingi manungda khwaidagi angakpadi 1972 da Pacific Ocean gi manungda scientist singna microphone kaya thamkhri maduda amuk phawba takhidriba khonjel gi signal ama phangki hairiba sound gi signal adu kilometer lising taruk la pongfom dagi lakhi makoina khalli madu whale nga gi khonjel oigani adubu makoina amuk khalli whale nga gi khonjel di frequency lising amaga chamnga kilometer dagi hena chatte adu oirabadi madu karamba jibagino researchers singna hairi Mariana Trench ki manungda jiba macha kaya su lei madugi manungda casino pyforce ko ba cell amatana semba jiba lei masibu yengbada amoeba mali masi tanatana force ko ba scavenger jiba makhal amasu masing yamna phangi Mariana Trench ki manungda maigi chingsu lei amasung carbon dioxide gas su yamna thoraki Mariana Trench hariba se South Pacific Ocean dagi kilometer chani lappa nokpok maikai rom da leibani masina lubagi chang 11 kilometer mukni masina luriba asi nongthakta aeroplane na pairiba asidagi yamna henna lapna luribani mioibabu asuk ngaklaba taibang asigi maramda khangnabagi pangal su mapuna pinabiri mahak ase kaya ngambano khanghan bagi damak